अबेमा कईनोमता हंगेने कई हाइगे दादा स्वाइदगी लेसा खंब्रा तल्ले ची लेसा पलकनो पारी ngakna angang adubu yenglai मीना दे खंब्रा ची मीना खांगे नोई ची मीना दो अमुक तक थोरकेरा मोई कॉलेज की मपुंग अमा ngaiduna लेहवे हाइबियो होय दादा हाइबिगे नुपी मचा सिंधु चंखी करिगिनो लेसा पलकनो हाइरिबा पारी मथंत ngakna sonjahawi ngaihakki matungda मीनासु हाइनदा थोरकले laptak pari liptuna leirambadu ngakna tapna pari manak tamna changlakladuna da pari aibu kawibra mina ai lisaga wari mukta sanahangera pari ki wahaidu tabada sauni yenglai pari sumina gi meeting du khangladuna handa kari tawrabano haiba ai khangde mangdalai sabu uduna talai manglan khuding kaptuna talerame ai jamna maga amakta wari sana jage da pare mafam sida lei biramo ai kinam ta lawthu charuge mina yumlom tamna chenki ngaihakki matungda leisana iduna thanamba chedu pari da piraduna se da pare pau leisana pirambane se pau aduga na thamoi pena no मीना तनिकलब खंजिल हाइरे मीना की वादुदा ngakna लौदुना पारी पाना पाना थिंगबंगम द पिरंग सिंथरकले चीदु पाबा लोइरेदुना पारी मखुतुना कन्ना सुपजिंदुना पाइरमी पारीना मीना चेसी की वाहन तो करिनो हायो मीना चेसी की अर्थ करिनो पहले बने चाहो जिकते ऐ की तादो मफम से थादुक्तुना कदाइदनो खंगदा चटख्रे उबा फंगलेरो इतादो मीना लेसाना दा पारी द कई लानखिबगे हायो माना लानखिबगी मरम पीबा ngamgadra लेसादो अइना ज्ञान तारकपदगी लोइना तुना लाकबने इंगाव ngawjaramba punsido दा पारी gi नुक्सिबना थुमलदुना हिंगजखिबने अदुबु दानदि करिसु लेता मेगी वा तारगा लेसाबु उत्पिखि नत्रा लेसाना अहिंग कया तुमदा चादना कब्जखिबा दाना करिगी उदे हाइबियो दाना करिगी उबिदे मीना कपलदुना हाइजेरी मीना गी वादुदा पारिस मपी सिंथा जबनतना करिसु ngangjaba ngamda tuminna lei मीना साउना लेसाबु वहनबगी मथक्ता हेना वहनबा दाना सिनबा नत्रो दा जोस्ता करिसु लेता उसितना लेसागी युमतमना लाक्तुना नुंगसी हाइबगी अर्थ करिनो पारी वाहिदु ताबदा ngakna मीनादा यंगलदुना जोसनबा होय नोइगी नमनबा जोस इन्फाल मचा चौखतबा मिनाय नुखक जागदबदुना अदुइ मथक्ता लेसागी मथक्ता करी दबिकी हाइबा नखोइदि खंगलम लोइने पारी दिंगकना मया कादुना मीनादा मुन्नि गेंगदुना लei मीनाना अहिंग अदुदा थोखिबा थौदोकसिंदु लिरमी पारीदे वारी सिंधु तारुरगा मसा पुंबा असाउबना निगलखी मखुत मसा थेक्तुना खांगली मदुना मरम ओइरगा लेसाबो मियामना ओक्तबिने हाइना खनबिबा माबो ओइसु असाउबा हेनमनखिबना लेसाबो इंगना इंगसादुना फोबिबा नोंगलक्तुदा लेसाना कयाम वाना अहिंग चुपा मपानदुदा खांखी नबि चुपा मा कदाइदनो खंगदा हायो लेसाना दादा करी लानख्रबगे हाइबियो लेसादी दादा नुक्सिबिरखिनि खंदुना गाइबने माना नुपा अमतगी मांगदा उनबा यावख्रबो हायो अदुगा पारीद खुदोंबि थिंदुना वारौरी यंगलई लेसाबो चैना पेबे नत्तरा करी मखुत थांगदरदुना ममाई लुक्थारुदुना कपली मीना तोकलो यार आई ताबा ngambagi pangal leitri makutna makokta thamduna wana khangli karino
Karino, aina tawramliba mayamsibo. Karino. Pari, masa mathanda tainafam khangda, gari duda makuna hanjin hanjin thinjali. Mingsel machet na makutta hanjilakpadagi isu lepa leitana sinthari. Dapare, khut. Idu taithoke tawi. Minagi managdagi handuraktuna ningamda taniklama khonjelna. Mina, ai mukpataba mi ni suna leram kigadra. Migi wabu thajarubana thawaido ifamdagi lapna thadokre. Ai hinglingba poktre mina. Dapare, hꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯇꯣꯛꯂꯣ. ꯑꯩꯒꯤ ꯏꯇꯥ ꯑꯃꯁꯨ ꯀꯥꯎꯔꯣ. ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯣ. ꯃꯤꯅꯥ, ꯅꯪ ꯂꯩꯁꯥꯒꯤ ꯂꯩꯐꯝꯗꯤ ꯇꯥꯛꯂꯝꯕ꯭ꯔꯥ? ꯄ꯭ꯂꯤꯖ, ꯃꯤꯅꯥ, ꯇꯥꯛꯂꯝꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯃꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅꯤ. ꯂꯩꯁꯥꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯖꯒꯦ ꯃꯤꯅꯥ. ꯗꯥꯄꯥꯔꯤ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯑꯩ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯑꯩ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯄꯥꯈꯠꯇꯅ ꯑꯩꯗ ꯐꯥꯎ ꯍꯥꯏꯔꯝꯗ꯭ꯔꯦꯗ ꯄꯥꯔꯤ. ꯄꯥꯔꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯅ ꯅꯤꯡꯉꯝꯗꯕ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯇꯨꯡ ꯑꯁꯨꯝ ꯍꯟꯗꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ. ꯃꯤꯅꯥꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯍꯧꯏ. ꯁꯔꯠ ꯍꯣꯏꯁꯨ ꯂꯩꯁꯥꯕꯨ ꯊꯤꯖꯕꯗꯤ ꯂꯦꯞꯇꯦ. ꯃꯗꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ. ꯕꯦꯕꯦꯅ, ꯑꯁ ꯌꯥꯔꯦꯕ, ꯀꯔꯤꯅꯣꯃꯤ, ꯅꯣꯏꯅ ꯀꯞꯂꯒ ꯂꯥꯁꯇ ꯅꯨꯄꯥ ꯃꯌꯥꯝꯗꯅꯦ ꯃꯥꯏ ꯅꯣꯛꯇꯅ ꯂꯩꯖꯔꯝꯅꯤ. ꯕꯦꯕꯦ, ꯉꯁꯤ ꯂꯩꯁꯥꯗ ꯊꯣꯛꯂꯤꯕ ꯑꯁꯨꯝꯅ ꯅꯪꯗ ꯊꯣꯛꯂꯝꯂꯕꯗꯤ ꯑꯉꯥꯡꯗꯣ ꯌꯨꯝꯗ ꯂꯩꯇꯅ ꯅꯪꯕꯨ ꯊꯤꯕ ꯆꯠꯀꯅꯤꯌꯦ. ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯍꯥꯏꯁꯤꯅꯗꯤ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯕ ꯑꯉꯥꯡꯗꯨꯕꯨ ꯑꯩꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏꯊꯤ ꯊꯤꯌꯨ ꯁꯤꯅꯤꯅꯦ. ꯊꯤꯔꯨꯔꯣ, ꯑꯩꯅꯦ ꯅꯣꯏꯗꯨꯝꯅ ꯑꯉꯥꯎꯕꯤ ꯅꯠꯇꯤꯌꯦ. ꯕꯦꯕꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯗꯨꯅ ꯆꯦꯟꯈꯤ. ꯏꯃꯥꯒꯤ ꯂꯩꯁꯥ, ꯏꯆꯥꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯆꯥꯕꯨ ꯃꯤꯔꯥꯏꯔꯨꯕ. ꯃꯃꯥ ꯂꯥꯜꯂꯦ ꯂꯩꯁꯥ. ꯏꯆꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯌꯨꯝꯁꯦ ꯌꯨꯝ ꯑꯃꯒꯨꯝ ꯎꯗ꯭ꯔꯦꯅꯦ. ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯎꯑꯣ. ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯎꯑꯣ. ꯃꯗꯨ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯔꯤ. ꯇꯟꯖꯥꯗꯨꯗ ꯁꯔꯠꯁꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟ ꯀꯣꯟꯊꯣꯡꯗꯒꯤ ꯍꯥꯏꯅꯤꯡꯗ ꯆꯪꯂꯛꯏ. ꯃꯗꯨ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯃꯣꯏꯕꯥ, ꯂꯩꯁꯥ ꯉꯁꯤꯁꯨ ꯐꯪꯂꯛꯇ꯭ꯔꯕꯣ? ꯁꯔꯠ ꯂꯩꯃꯥꯏꯗ ꯐꯝꯊꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ. ꯐꯪꯗ꯭ꯔꯦ ꯃꯃꯥ. ꯄꯨꯂꯤꯁꯇ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯆꯦꯟꯕ ꯈꯣꯠꯄ ꯑꯣꯏꯔꯝꯂꯗꯤ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣ, ꯃꯣꯏꯁꯨ ꯐꯪꯅꯕ ꯊꯤꯒꯦ ꯁꯤꯅꯤ. ꯃꯣꯏꯕꯥ, ꯏꯆꯥꯗꯣ ꯑꯩ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯕ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯊꯥꯖꯗꯦꯅꯦ. ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯀꯔꯤ ꯆꯥꯔꯝꯒꯅꯤ? ꯃꯃꯥ, ꯈꯔ ꯐꯥꯊꯧꯅꯦ. ꯐꯪꯅꯕ ꯊꯤꯒꯅꯤ ꯏꯆꯥꯗꯣ. ꯁꯔꯠ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯄꯥꯔꯤ ꯒꯥꯔꯤ ꯊꯧꯔꯛꯂꯦ ꯍꯥꯏꯕꯃꯛꯇꯅꯤ ꯃꯁꯥꯅ ꯃꯁꯥꯗꯨ ꯀꯥꯎꯔꯔꯤ. ꯗꯥꯄꯥꯔꯦ, ꯀꯔꯤꯅꯣ ꯗꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯌꯥꯝꯁꯤꯕ? ꯑꯩ ꯅꯨꯡꯉꯥꯏꯇꯦꯌꯦ ꯗꯥ. ꯗꯥ, ꯑꯩꯅ ꯗꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯩꯕꯨ ꯑꯣꯠꯄꯤꯔꯤꯕ꯭ꯔꯥ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯤꯌꯣ. ꯑꯁꯤꯔꯣ ꯅꯨꯡꯁꯤꯕ? ꯑꯁꯤꯔꯣ ꯑꯩꯅ ꯗꯥꯕꯨ ꯊꯥꯖꯔꯨꯕ? ꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯜꯂꯨꯕꯁꯤꯔꯣ? ꯌꯥꯔꯦ, ꯂꯦꯞꯄꯨ ꯗꯥꯄꯥꯔꯦ. ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯦ. ꯑꯩꯅ ꯃꯤꯠ ꯌꯥꯝꯂꯨꯕꯅ, ꯑꯍꯦꯟꯕ ꯊꯤꯔꯨꯕꯅ ꯑꯩꯅ ꯋꯥꯖꯕꯅꯦ. ꯋꯥꯖꯁꯅꯨ, ꯇꯧꯖꯔꯨꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯦ. ꯐꯣꯟꯁꯦ ꯂꯩꯔꯕꯗꯤ ꯑꯩ ꯗꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯂꯛꯀꯅꯤꯌꯦ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯗꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯌꯦ. ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨꯀꯣ ꯗꯥ. ꯂꯩꯁꯥꯒꯤ ꯈꯣꯟꯖꯦꯜꯇꯅ ꯅꯥꯀꯣꯡꯗ ꯅꯤꯜꯂꯔꯤ. ꯗꯥꯄꯥꯔꯦ, ꯑꯩ ꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯗꯥꯒ ꯀꯥꯏꯅꯔꯗꯤ ꯑꯩ ꯍꯤꯡꯅ ꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤꯌꯦ. ꯑꯩ ꯗꯥꯕꯨ ꯅꯨꯡꯁꯤꯌꯦ.
ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯄꯥꯔꯤ ꯇꯥꯕ ꯉꯝꯂꯛꯇ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯆꯦꯟꯊꯣꯔꯛꯂꯤ. ꯃꯃꯥꯏꯅ ꯅꯣꯡꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯁꯥ ꯅꯤꯡꯉꯝꯗꯅ ꯂꯥꯎꯔꯛꯏ. ꯂꯩꯁꯥ ꯂꯩꯃꯥꯏꯗ ꯐꯝꯊꯔꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯂꯩꯁꯥ ꯗꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯗꯥ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯨꯌꯦ. ꯗꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯈꯨꯑꯣ. ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯟꯅ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯤ. ꯖꯣꯁ ꯅꯪꯃꯛꯅꯁꯨ ꯂꯩꯁꯥꯒꯤ ꯃꯐꯝꯗ. ꯃꯃꯤꯠ ꯑꯅꯤꯃꯛ ꯉꯛꯁꯪ ꯉꯥꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯄꯥꯔꯤ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯖꯣꯁꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯀꯟꯅ ꯊꯧꯈꯤ. ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯈꯨꯠꯇ ꯆꯦꯟꯊꯔꯤꯕ ꯏꯗꯨꯗꯤ ꯈꯥꯝꯕ ꯀꯧꯕ ꯂꯩꯈꯤꯗꯦ. ꯄꯥꯔꯤ ꯁꯥꯎꯅ ꯖꯣꯁꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝ ꯂꯧꯗꯨꯅ ꯀꯨꯝꯊꯔꯛꯏ. ꯖꯣꯁ ꯖꯣꯁ ꯁꯥꯎꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ. ꯖꯣꯁ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯀꯀꯥ ꯖꯣꯁ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ. ꯖꯣꯁꯇꯤ ꯅꯍꯥꯟ ꯃꯌꯨꯝꯗ ꯀꯥꯈ꯭ꯔꯦꯅꯦ. ꯄꯥꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕꯅ ꯃꯁꯥꯗꯨ ꯍꯦꯟꯅ ꯐꯥꯊꯕ ꯉꯝꯂꯝꯗꯦ. ꯀꯀꯥ ꯃꯌꯨꯝ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯒꯦꯔꯥ? ꯍꯥꯏꯕꯨꯗꯤ ꯍꯥꯏꯒꯦ, ꯑꯗꯨꯕꯨ ꯅꯪ ꯃꯁꯥꯗꯤ ꯊꯦꯡꯅꯕ ꯐꯪꯂꯔꯣꯏꯅꯦ ꯏꯕꯨꯡꯉꯣ. ꯀꯔꯤꯒꯤ ꯀꯀꯥ? ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯃꯥꯗꯤ. ꯄꯥꯔꯤ ꯉꯛꯅ ꯑꯍꯟ ꯑꯗꯨꯕꯨ ꯌꯦꯡꯂꯤ. ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯅꯤꯄꯨꯔꯗ ꯊꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯨꯗꯛꯇ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯃꯥꯏ ꯃꯃꯣꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯦꯅꯦ. ꯄꯥꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯟꯗꯕꯅ ꯃꯁꯥꯗꯨ ꯊꯨꯝꯍꯠꯂꯗꯨꯅ ꯊꯣꯛꯂꯛꯈꯤ. ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯈꯨꯠꯇꯨꯗꯤ ꯏꯒꯤ ꯏ ꯉꯥꯛꯇ. ꯄꯥꯔꯤ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗꯗꯤ ꯂꯩꯃꯥꯏꯗ ꯐꯥꯎ ꯏꯇꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ. ꯏ ꯅꯠꯇꯦ ꯁꯤꯗꯤ ꯀꯀꯥ, ꯊꯃꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯅꯤ. ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯆꯠꯈꯤ. ꯑꯍꯟ ꯑꯗꯨꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯖꯍꯧꯏ. ꯄꯥꯔꯤ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯔꯝꯕꯗꯒꯤ ꯃꯀꯣꯛꯇꯨ ꯉꯥꯎꯈꯠꯂꯛꯈꯤ. ꯃꯝꯁꯤꯜꯂꯛꯂꯕ ꯑꯣꯏꯕꯅ ꯂꯝꯕꯤꯗꯨꯁꯨ ꯃꯔꯥꯡ ꯁꯔꯥꯡ ꯑꯣꯏꯅ ꯎꯔꯛꯏ. ꯁꯨꯝ ꯊꯧꯔꯝꯕꯗꯒꯤ ꯈꯪꯍꯧꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤꯗꯨ ꯑꯣꯟꯊꯗꯨꯅ ꯇꯥꯁꯤꯟꯈꯤ. ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯔꯕꯤꯗ꯭ꯔ ꯑꯃꯗꯤ ꯂꯩꯁꯥ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ. ꯔꯕꯤꯗ꯭ꯔꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯥꯃꯣ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯀꯣꯛꯄꯒꯨꯝ ꯇꯧꯔꯤ. ꯏꯆꯥꯒꯤ ꯊꯧꯅꯥ ꯃꯥꯃꯣꯅ ꯊꯥꯒꯠꯂꯤ. ꯂꯩꯁꯥ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩ. ꯔꯕꯤꯗ꯭ꯔꯅ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯁꯤꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ. ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯌꯥꯎꯕꯒꯦ? ꯃꯁꯤꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯅꯝꯕꯅꯅꯤ. ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ ꯅꯤꯡꯕ ꯀꯥꯏꯅ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ. ꯃꯥꯃꯣꯗꯤ ꯀꯔꯝꯅ ꯑꯥꯔꯁꯝꯗ ꯂꯩꯔꯛꯄꯅꯣ? ꯃꯥꯃꯣꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯂꯥꯡꯅ ꯍꯧꯔꯛꯏ ꯅꯪꯒꯨꯝꯅ. ꯑꯋꯥꯠꯄꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ. ꯑꯗꯨꯕꯨ ꯑꯕꯦꯝ, ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯃꯥ ꯄꯥꯕꯨꯡ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ. ꯑꯩ ꯄꯦꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯍꯤꯡꯈꯣꯜ ꯂꯩꯖꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯂꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯉꯥꯎꯕ ꯌꯥꯎꯕ ꯉꯥꯎꯔꯒ ꯁꯤꯖꯔꯁꯅꯨ ꯍꯥꯏꯅ ꯂꯥꯛꯈꯤ. ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯥꯔꯁꯝꯒꯤ ꯑꯍꯟꯁꯤꯡꯒ ꯊꯦꯡꯅꯖꯗꯨꯅ ꯑꯩꯕꯨ ꯃꯊꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯤ. ꯍꯧꯖꯤꯛꯇꯤ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯟꯕꯤꯔꯤ. ꯃꯥꯃꯣꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯦꯗ. ꯃꯥꯃꯣ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯀꯗ꯭ꯔꯥ? ꯋꯥꯈꯜ ꯀꯌꯥ ꯀꯧꯔꯛꯀꯗ꯭ꯔꯥ? ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯑꯗꯨꯕꯨ ꯑꯕꯦꯝ, ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯥꯅꯦ? ꯃꯥꯃꯣ, ꯏꯐꯝꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ. ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤꯌꯦ. ꯂꯩꯁꯥ ꯇꯨꯃꯤꯟꯅ ꯂꯨꯞꯊꯈꯤ. ꯏꯆꯥꯒꯤ ꯊꯧꯅꯥ ꯊꯥꯒꯠꯂꯤ. ꯏꯁꯣꯔ ꯃꯥꯅ ꯆꯥꯟꯕ ꯑꯣꯏꯖꯁꯅꯨ. ꯏꯆꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯁꯅꯨ. ꯔꯕꯤꯗ꯭ꯔ ꯂꯩꯁꯥꯒꯤ ꯃꯀꯣꯛꯇꯨ ꯅꯥꯟꯊꯕꯤꯔꯤ. ꯃꯥꯃꯣ. ꯂꯩꯁꯥ ꯃꯄꯤꯔ ꯆꯦꯟꯗꯨꯅ ꯔꯕꯤꯗ꯭ꯔꯕꯨ ꯌꯦꯡꯖꯔꯛꯏ.
ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯇꯦꯁꯟ ꯌꯧꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯂꯤ꯫ ꯔꯕꯤꯗ꯭ꯔꯅ "ꯑꯕꯦꯝ, ꯂꯦꯡꯗꯅ ꯐꯝꯂꯝꯃꯨꯀꯣ, ꯃꯥꯃꯣ ꯆꯥꯅꯕ ꯈꯔ ꯌꯦꯡꯕꯤꯔꯨꯒꯦ"꯫ "ꯃꯥꯃꯣ"꯫ ꯂꯩꯁꯥ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯔꯕꯤꯗ꯭ꯔ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯈꯤ꯫ ꯂꯩꯁꯥ ꯏꯁꯤꯡ ꯈꯥꯎꯔꯥꯡꯂꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯏꯁꯤꯡꯗꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁ, इसिंग अमते यौरमद्रेने। पानी पानी पानी, ठंडा ठंडा पानी, पानी बोतल 20-10 ले लो, पानी पानी। मयंग अमा मखोन यग्यखै लाउ लाउदुना लाई। लेसा मंगक आइगतुना येंगबददे इसिंग ओइरमबदुदा भैया लेसा मखुद खक्तुना कवि। मयंगदुना जी मैडम, पानी चाहिए क्या? ए कहीं इसिंग लेगे तौरगा ट्रेनर लैसिना। लेसा मयांगदुदा येंगी। लो मैडम, बिजली दो। नरोल इरोल थाई मैं। क्या? इसिंग बोतल क्या है? मयांग नुपादो ममित फगलक्तुना अरे मैडम, पानी बोतल दो, पानी बोतल है, नहीं लेना तो क्या टाइम वेस्ट कर रही है? भैया ये पानी बोतल क्या है? पानी बोतल तो पानी बोतल है। मयांग दो साउंड लाउरई। नाक गेट लेबा मी मखैसु मतौदुदा नोकली। जता मनिने मुई स्वाइसिदे। लेसा तुमिना फमथै। रविद्रसु ममोन नोक्तुना चंगलक्ली। एक बोतल दे दो। रविद्रना तुमदगे हैरक्ली। मयांगदुना तो अच्छा है बोलो ना। इसिंग बोतल अमा पे अदुगा रविद्रना लुपा कुन पीखी। पानी बोतल। मयांगदो लाउ लाउदुना चटकी। रविद्रना से थकलो। मामा कईगिनो आइना हाइबदा माना साउरिदोबो? इसागी हिंदीदो फजमंदना साउरिनी। तंबिगनीदा खरदी। मामोसु 10 days मुक्ति आरसमदुदा लेरमनी। अदुई मतुंग हिमाचलदा अमुक चत्तुइनी। लेसा तुमिन्ना लुकथरई। रविद्रना मतम खरदी वागनी मामो हाइगे। अदुबु वादना नुंगाइबा खनाबु याउगनी। अवाबा पुंबा लांथेंगनरगा नुंगाइरकदौरिबनिने। रविद्र लेसागी मतौदु नुंगाइद्रदुना अबे नंगी बाबाबु नुंसिब्रा? लेसा तपना मंगक नोमली। नंग अइबु नंगी बाबाने खंदुना ngasiदगी बाबा हाइना को। अइगे पुंसिदा कनानासु बाबा हाइबा मिंथोन ताबा फंगलक्ट्री। इचा नुंसिबा करिनो हाइबसु खंगलक्ट्री। अदुबु ngasiदी इचाबु उजबा मिकपसिदा मपा अमा ओइजनिंगबगे इहुल्लक्लिने अबेम। रविद्रगी वादु तारगा पिरांग इहौरक्तुना रविद्रदा येंजरई। लेसा मोमोन नुक्तुना बाबा। रविद्र वाहाइदु ताबदा अदुगी मतिक नुंगाइजदुना लेसाबु नुंसिने येंबिदुना मकोक नंथाबिरई। इचादे तुमगी पुंसिदा माइ पाकपदा ओयुको। ngasiना पाइना थमोइ सेंना इचादा मंगल पिरबने। सोमदना हॉस्पिटल महई चेन्नरी। उमा पाखना रास नंग मरुपसिबो करीमता फगत पंगमद्रिबसिबो करिगिनो? इमा इदुसु काहेना जग्रे। अदुई मथक्ता गारीदुसु खरा फिबम थिना तासनखिबनने। अदुबु लाइबक फाबदे मकोकसु औद्रिबसिनी। मखोंसिना करम खानदा चटपि यारकने? इमा लाइफम खंद्रे रास। इमा से पखत पिगनो। बाई करिसु तौरी। मतम खरदी चंगलबसु सोइदना फरकने हाइना डॉक्टरना हाइरिदुदी। आई हिदाक अवतपसिंग अमुक्ता लैरुगे मा। रासु थोकी। पारिसु ऑपरेशन लोइरफाउ मसादु ज्ञान ताना लैबा ngamdri। उमा मचाने हिबलिबा कादुदा चंगलक्तुना मचागी कोक्तु नंथाबिरी। इमागी थोइबा करिनु इचाना तौरिबसिबो? इमाबु करि ओयु हाइबनो? से ज्ञान अमुक्तदी तादुना इमा हाइना अमुक्तदी कौरो। मचागी मकुत्ता पीता सिले। इमा अनाबसे मपुंग फाना फगत पंगमद्रि। प्लीज इमा पेशेंसी की ममंगदा अदुगुम तौबिगनु। करिगुंबा माना ज्ञान तारकपा मिकुप्ता इमागी सिगुंबा फिबम उख्रबदी हेना सोसनखिबगी चांस यामना लै। नर्स अमा चंगलक्तुना हाइरई। उमा कपलदुना इबेमा
मचा मना असिगी फिबमदा लेरगा करंबा ममा ओइबिना खांगदुना लेबा ngamgani इमा अखैसु खंगजे अदुबु नोंदा ममागी नोंदमनि पेशेंट से हेन फिबम सोक्सिलबदि कनबा ngamdabasु याय अदुना हाइजबनि इमा वारौबिनो उमा मचाबु येंगलदुना निंगमदना थोकी नुमित निनीगी मतुंगददि लैसासु आरसमदा यौरखि We'll be right back.